Matamgi Manipuri Wari channel asibu tabiriba khwai pumnamakbu taramna okjari ngasisu mayamgidamakta Eigi Thamoigi Ningaichaobi haina mingthonba tangkaknaiba wari ama puduna lakjari wari asibu ibirakpi Geetanjali L mapokpam wari asi paba matamda soikiba lankiba yaurabasu pumnamakna ngakpiyu wari asigi ahanba saru mayam punna taminarasi Piktak tauba ka aduda paliba glass ki thongnaw adudagi nungsa mangal adu phausilakduna tumlibi nupi macha adubu haugatlo haiba matagumna mamai macha aduda yeiri nupi macha adusu nungsa mangalna mamai de silaklabada upai leita itantana haugalakduna bathroom da changlaga brush tawraba matung makhada kumtharaklaga chakhum tamna changlaktuna dining chair ama chingthoktuna phami Machana changlakpa ubada ibe chana hairei Haima nang bo hogalabui chathubiya Mama na hanglakpa wahangdu jenglei sukhum lei Hoi hogale Ado mama aikhoi bobokti Magi kada leiramgani haujikta nang hawdona hairambani ne Ngasidi khara thengdokre Nangbu tumba chaba changnaidrabadi nasa solakani ko Hoi mama Mathangdagidi chang nairage Nangbu ngasidagidi school su kadoini pung su tare tagadore breakfast e amta satho lao wahai asi haiduna ibecha machagi mamangda breakfast adu thamlei jenglei mama na pirakliba breakfast adu chana chana haire ngasidi ahanba kadoini na tantita le mama nanga hana khangnaba adum yaurumganida mi adu yamna tamdoridubu Yaudabasune, kaisu khalunu, ngasi adum khangna daw leirabani. Hoi, aduda ahanba oibagi sumtan banida. Machagi matawduda ibecha tapna gyan tanaba hairei. Nangne, adumaina tawrabadi mi oiraroiko. Leiramdaw mayamdusu nangi imung amagumna haraw-haraw na loinagadabani. Gyan tarabra, mamana haise. Hoide, aisu aini kaino. Hai, Nangi sono pono thung badaw na di mingonda tawruno ko. Aibu kaya sono thungge mama. Nangi ne ngang ni ngang loy khangdabado madu tawgano haibani. Hoi ba aisu gante aiba mama. Jenglei gi mapadi mana piklingaida anaba amadagi leikidri. Mama ibe chaga mabok hemabati gana mabu chawnabi yoglakpani. Makhoi ahum khaktani yum aduda leiribasi. Adubu imung asi yamna waba imung di oidi. Ibe chasu makhut masahibana mayumda embroidery training center ama hangduna mahiroi kayabu takpi tambiri Hemabati su thagi pension phangli adugi su mathakta macha nupana pauna bazar da thamlamba dukan plot mari adudagi lakwa paisa sing mapuroi bana thamlamba law ingkol khara hanadagi wana horakpa imung oidabana haujik su chaba thakpa watana piktak tawna Mathak maka sariba yung maduda mamaw masuga loinana ingna chikna haraw-haraw nungaina leiri Hemabati su chakhumda changlaktuna chair amada phamthaduna hairei Masu thoibi hogalamedana Hoi bobo Masu thoibi nangbu school du bus da chatlu haibani ne Yani ba bobo cycle da dum chatke kaide cycle da chatoriba ngaiko Masu thoibi nangbu wani haibani ne Masu mabengi wari duda ibe chasu yausilai Nangbu haisu haibani thoibi basta chasi heyeng khaidi ngasi na ngasi oikrabasu Mama amadi maboki wahai duda jenglei su kesinaduna Ma bobo hakchang sajenoina chatki haibani kaisu lapasu natabasibu Masugi wahai adu taraga Hemabati su Haima Anthok nasu anam kankreda masu thoibi nangse handakti jenglei peri tawduna hairei Mina basta chatningde haraga Mama ga maboka du jengleina peri ga tawrakpadudadi yadaba ngamdre maramdi jengleibu numit tha yengbagumda yengjaribani adugi su mathakta moina pamdaba yadaba thabak amata jengleina tawde angang macha amagum irang langna pangleida leijei Lairik laisu da su thawai yawi adubu mini hinjin badi yade ningkhrabadi hongde ningai su khara adu kali
ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡꯂꯩꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯐꯠꯇꯕ ꯋꯥꯗꯤ ꯑꯣꯏꯗꯕꯅꯤꯅ ꯌꯥꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯔꯤꯕ ꯏꯕꯦꯆꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯍꯣꯏ ꯐꯔꯦꯁꯦ, ꯆꯠꯅꯤꯡꯗ꯭ꯔꯗꯤ ꯆꯠꯂꯨꯔꯅꯨ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯤꯡꯂꯩꯁꯨ ꯍꯔꯥꯎꯅ, ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯃꯃꯥ? ꯑꯗꯣ ꯕꯣꯕꯣꯛꯇꯤ? ꯍꯦꯃꯥꯕꯇꯤꯁꯨ ꯃꯁꯨꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯁꯨꯅ ꯄꯥꯝꯖꯕ ꯁꯥꯏꯀꯜꯗꯨꯗꯅꯦ, ꯆꯠꯂꯣ꯫ ꯍꯔꯥꯎꯅ ꯆꯤꯡꯂꯩꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯃꯥ ꯅꯨꯡꯁꯤꯕꯤ, ꯊꯦꯡꯛ ꯌꯨ ꯕꯣꯕꯣꯛ ꯅꯨꯡꯁꯤꯕꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯃꯕꯣꯛꯀꯗ ꯀꯣꯟꯁꯤꯜꯂꯒ ꯃꯃꯥꯏꯁꯤꯡꯗꯨꯗ ꯆꯨꯞꯂꯝꯃꯤ꯫ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯃꯥꯕꯇꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯃꯃꯥ ꯏꯕꯦꯆꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥꯊꯣꯏꯕꯤ, ꯆꯠꯂꯣ ꯆꯥꯏꯊꯔꯨꯔꯣ꯫ ꯃꯃꯥꯁꯨ ꯏꯆꯥꯅ ꯆꯥꯕ ꯅꯪꯅꯕ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯒꯦ꯫ ꯉꯁꯤꯗꯤ ꯑꯍꯥꯟꯕꯅꯤꯅ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨ, ꯁꯥꯏꯀꯜꯗꯁꯨ ꯆꯠꯇꯣꯏꯅꯤꯅ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ꯫ ꯍꯣꯏ ꯃꯃꯥ꯫ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤꯗꯃꯛ ꯆꯤꯡꯂꯩꯁꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯑꯟꯖꯂꯤ ꯀꯟꯅ ꯏꯁꯧ ꯂꯥꯡꯂꯤ, ꯉꯁꯥꯏꯅ ꯑꯩꯅ ꯕꯕꯥꯗ ꯊꯤꯜꯍꯟꯒꯦ ꯇꯧꯕꯗꯨꯁꯨ ꯂꯝꯕꯤ ꯄꯨꯟꯕ ꯃꯥꯒ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯔꯛꯏꯅꯦꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦꯕ꯫ ꯃꯁꯨꯒꯤ ꯃꯇꯧꯗꯨꯗ ꯀꯥꯅꯟ ꯀꯨꯃꯥꯔ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯑꯁꯨꯛ ꯉꯜꯂꯤꯁꯤꯗꯤ? ꯉꯟꯗ꯭ꯔꯦ ꯄꯨꯄꯨ, ꯑꯩꯅ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤꯅ ꯉꯟꯅ ꯆꯠꯅꯦꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯟꯖꯂꯤꯗꯨ ꯁꯥꯎꯅ ꯂꯥꯎꯔꯝꯃꯤ, ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏꯕꯅꯤ ꯀꯥꯝꯆꯥ? ꯃꯁꯨꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯀꯥꯅꯟ ꯀꯨꯃꯥꯔꯗꯤ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯀꯨꯆꯨ ꯀꯥ ꯍꯦꯟꯅ ꯉꯧꯗꯦ, 6 ꯐꯤꯠ ꯋꯥꯡꯕ ꯅꯨꯄꯥ ꯃꯥꯅ ꯐꯖꯔꯕ ꯁꯕꯥꯟ ꯑꯗꯨꯗ ꯔꯣꯜ ꯑꯞ ꯇꯧꯗꯨꯅ ꯂꯤꯠꯂꯤꯕ ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯜ ꯁꯦꯠꯇꯨ ꯁꯦꯠꯂꯤꯕ ꯒ꯭ꯔꯦ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯗꯨꯗ ꯇꯛ ꯏꯟ ꯇꯧꯗꯨꯅ ꯂꯤꯠꯂꯤ꯫ ꯕ꯭ꯂꯦꯛ ꯂꯦꯗꯔꯒꯤ ꯕꯦꯜ ꯑꯃꯁꯨ ꯐꯥꯔꯤ꯫ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯎꯐꯨꯜ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯄꯛꯇ꯭ꯔꯕ ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯜ ꯁꯨ ꯑꯃ ꯇꯣꯡꯉꯤ꯫ ꯁꯤꯜꯚꯔꯒꯤ ꯍꯦꯟ ꯋꯥꯆ ꯑꯃꯁꯨ ꯑꯣꯏꯒꯤ ꯈꯨꯗꯥꯡꯗ ꯃꯁꯥ ꯅꯥꯟꯅ ꯁꯤꯔꯤ꯫ ꯃꯁꯝ ꯃꯅꯥ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯆꯥꯟꯅꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯠꯂꯤ꯫ ꯃꯈꯨꯠꯇꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯍꯦꯟꯕꯦꯒ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯍꯣꯕꯦ ꯍꯣꯕꯦ ꯀꯨꯝꯊꯔꯛꯂꯒ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ ꯆꯠꯂꯁꯤꯔ? ꯉꯁꯥꯏꯅ ꯆꯠꯄ ꯌꯥꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯟꯖꯂꯤ ꯁꯥꯎꯔꯞꯅ ꯈꯨꯝꯃꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯅꯟꯗꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ, ꯃꯅꯝ ꯅꯝꯈꯤꯒꯦ꯫ ꯁꯨꯅꯟꯗꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯆꯤꯡꯁꯥꯡꯅ, ꯃꯁꯤꯒꯤ ꯆꯣꯉꯥ ꯊꯤꯆꯥꯕꯤꯁꯤꯅ ꯂꯣꯏ ꯀꯥꯎꯍꯜꯂꯕꯅꯤ ꯏꯇꯩꯃ꯫ ꯋꯥꯍꯩꯗꯨꯗ ꯑꯟꯖꯂꯤꯁꯨ ꯁꯥꯎꯅ, ꯑꯦ ꯀꯔꯤ? ꯑꯩꯕꯨ ꯆꯣꯉꯥ ꯊꯤꯖꯕꯤ ꯀꯥꯏꯅꯒ? ꯁꯤ ꯀꯥꯝꯆꯥꯅ ꯅꯠꯇ꯭ꯔꯣ ꯂꯣꯏ ꯀꯥꯎꯍꯜꯂꯤꯁꯦ? ꯃꯆꯥꯒ ꯃꯁꯨꯒꯒꯤ ꯃꯔꯩ ꯑꯗꯨꯗ ꯀꯥꯅꯟ ꯀꯨꯃꯥꯔꯁꯨ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ, ꯍꯩ ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏ ꯑꯅꯤꯃꯛ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ꯫ ꯁꯨꯅꯟꯗꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯅꯝ ꯅꯝꯕꯤꯔꯤ꯫ ꯉꯁꯤ ꯈꯛꯇ ꯅꯠꯇꯦ, ꯅꯨꯡꯇꯤꯒꯤꯅꯤ ꯁꯨꯅꯟꯗꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ꯫ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯆꯤꯡꯁꯥꯡ ꯉꯥꯟꯕꯅꯁꯨ ꯃꯇꯩꯃꯕꯨ ꯃꯃꯥꯃꯛꯅꯤ ꯈꯟꯖꯩ꯫ ꯃꯇꯧꯁꯤꯡꯗꯨ ꯎꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯥꯅꯟ ꯀꯨꯃꯥꯔꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯔꯤꯕꯅꯤ꯫ ꯆꯤꯡꯁꯥꯡ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯇꯩꯃ? ꯍꯣꯏ ꯍꯣꯏ, ꯑꯗꯨ ꯊꯣꯏꯕ, ꯅꯪꯅ ꯍꯣꯔꯦꯟ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄꯗ ꯍꯩ ꯔꯥ ꯈꯔ ꯌꯦꯡꯂꯛꯑꯣ, ꯌꯥꯗꯧ ꯅꯠꯇ꯭ꯔꯣ? ꯌꯥꯅꯤꯌꯦ ꯏꯇꯩꯃ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯂꯣ ꯅꯣꯏ ꯑꯅꯤꯁꯨ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯃꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯡꯁꯥꯡꯅ ꯍꯥꯏꯔꯛꯏ, ꯕꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨ ꯊꯣꯏꯕ, ꯑꯉꯥꯡꯁꯤ ꯐꯖꯅ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯃꯥꯅ ꯇꯣꯡꯒꯗꯧꯔꯤꯕ ꯕꯁꯇꯨꯗ ꯐꯖꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯄꯨꯄꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ 5.3 ꯐꯤꯠ ꯋꯥꯡꯉꯤ, ꯃꯁꯥ ꯁ꯭ꯂꯤꯝ ꯑꯣꯏ꯫ ꯉꯧꯔꯕ ꯀꯨꯆꯨ ꯑꯗꯨꯗ ꯑꯉꯧꯕ ꯁ꯭ꯀꯨꯜꯒꯤ ꯐꯨꯔꯤꯠ, ꯐꯅꯦꯛ ꯑꯁꯪꯕ, ꯈꯣꯡꯎꯞ ꯑꯃꯨꯕ, ꯅꯦꯛ ꯇꯥꯏ꯫ ꯃꯁꯝ ꯑꯁꯥꯡꯕꯗꯨꯁꯨ ꯋꯥꯡꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯄꯨꯜꯂꯤ꯫ ꯀꯣꯏꯗꯥꯅꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯄꯤꯛꯇꯛꯅ ꯉꯥꯡꯂꯩꯅꯅ ꯄꯥꯜꯂꯤꯕ ꯆꯤꯝꯕꯥꯜ, ꯂꯤꯔꯨꯡ ꯇꯦꯟꯕꯨ ꯉꯝꯖꯕꯤ ꯄꯤꯁꯨꯝ, ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟ, ꯀꯣꯏꯔꯥꯎꯅꯕꯤ ꯃꯤꯠꯁꯅꯥ ꯑꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕ ꯁꯥꯡꯇꯛ ꯇꯧꯅ ꯄꯥꯜꯂꯤꯕ ꯄꯥ, ꯀꯔꯤꯁꯨ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟ ꯇꯧꯔꯨꯗꯦ, ꯏꯆꯝ ꯆꯝꯃꯤ, ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯆꯥ ꯃꯆꯥꯅꯨꯄꯤꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯥꯊꯣꯏꯕꯤ, ꯃꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ꯫ ꯍꯣꯏ ꯃꯃꯥ꯫ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯏꯕꯦꯆꯥꯁꯨ ꯍꯥꯏꯔꯛꯏ, ꯅꯪꯅꯦ ꯏꯀꯥꯏꯔꯤꯅꯦꯅ ꯇꯧꯕ ꯌꯥꯗꯦꯀꯣ, ꯐꯖꯅ ꯆꯠꯂꯨ,
ꯑꯩꯈꯣꯏꯅ ꯊꯤꯟꯒꯦꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯍꯣꯏ ꯃꯃꯥ ꯅꯨꯡꯁꯤꯕꯤ ꯃꯕꯣꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯦꯡꯂꯩꯅ ꯍꯥꯏꯔꯦ ꯕꯣ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯆꯠꯂꯨ ꯀꯣꯏꯁꯨ ꯊꯣꯏꯕꯤ ꯍꯣꯏ ꯕꯣꯕꯣꯛ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯡꯂꯩꯁꯨ ꯁꯥꯏꯀꯜ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯇꯝꯅ ꯊꯧꯔꯛꯂꯤ ꯆꯤꯡꯁꯥꯡ ꯅꯪꯒꯤ ꯕꯁ ꯅꯝꯕꯔꯗꯣ ꯈꯪꯂꯦꯀꯣ ꯍꯣꯔꯦꯟꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯇꯣꯡꯉ ꯆꯠꯈꯤꯅꯤ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯑꯟꯖꯂꯤ ꯆꯤꯡꯁꯥꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯃꯉꯥꯏꯔꯤꯅꯦ ꯍꯩ ꯑꯍꯟ ꯌꯥꯝꯅ ꯁꯥꯅꯤꯡꯕ꯭ꯔꯕꯨ ꯊꯥꯖꯤꯜꯂꯛꯀꯅꯤ ꯉꯁꯤ ꯌꯥꯔꯦ ꯍꯨꯡꯍꯥꯒ ꯇꯧꯔꯅꯨ ꯀ꯭ꯂꯥꯁꯇꯣ ꯐꯖꯅ ꯆꯪꯉꯨ ꯍꯣꯏ ꯀꯥꯝꯆꯥ ꯐꯔꯦ ꯐꯔꯦ ꯆꯪꯉꯨ ꯆꯪꯉꯨ ꯀꯪꯂꯩꯁꯅꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯦꯟ ꯒꯦꯠ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯃꯃꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯪꯂꯩꯁꯅꯥꯁꯨ ꯑꯃꯅꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯩꯔꯤ ꯁꯥꯏꯟꯁꯅ ꯑꯅꯤꯁꯨꯕꯗ ꯑꯗꯨꯒ ꯀꯃꯔꯁꯅ ꯏꯔꯣꯏ ꯂꯣꯏꯕꯗ ꯂꯩꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯍꯩ ꯂꯩꯁꯤꯡꯅ ꯐꯖꯗꯨꯅ ꯂꯩꯔꯕ ꯁ꯭ꯀꯨꯜ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯊꯣꯛꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨ ꯍꯦꯛ ꯎꯔꯤ ꯁꯥꯏꯀꯜ ꯕꯥꯁꯀꯦꯠꯇꯨꯗꯅ ꯍꯧꯖꯤꯛꯇꯤ ꯃꯁꯛꯄ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯕ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯄꯨꯅꯔꯝꯕ ꯃꯔꯤ ꯁꯥꯡꯕ ꯐꯤꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎꯗꯨ ꯍꯥꯞꯂꯤ ꯆꯤꯡꯁꯥꯡ ꯃꯤꯠꯐꯝ ꯍꯣꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯥꯝꯕꯒꯤ ꯈꯣꯏꯗꯥꯕꯒꯤ ꯌꯦꯡꯕ ꯅꯠꯇꯦ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕ ꯄꯣꯛꯄꯒꯤ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯃꯥꯁꯨ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯆꯣꯡꯂꯛꯂꯤ ꯆꯦꯡꯂꯩꯁꯨ ꯆꯤꯡꯁꯥꯡꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝ ꯇꯝꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯈꯤ ꯆꯤꯡꯁꯥꯡ ꯊꯃꯣꯏ ꯃꯄꯥꯗ ꯃꯈꯨꯠ ꯑꯗꯨ ꯊꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯈꯜꯗ ꯈꯜꯍꯧꯏ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯁꯨꯛ ꯆꯝꯕ ꯅꯨꯄꯤ ꯃꯆꯥꯁꯨ ꯂꯩꯔꯤꯕꯣꯏꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯎꯕꯗ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯁꯥꯏꯀꯜ ꯁꯦꯠꯇ ꯏꯟꯁꯤꯜꯂꯝꯗꯨꯅ ꯆꯦꯡꯂꯩ ꯀ꯭ꯂꯥꯁꯇ ꯆꯪꯅꯕ ꯊꯣꯛꯂꯛꯏ ꯑꯟꯖꯂꯤꯁꯨ ꯃꯈꯣꯡꯅ ꯈꯔ ꯆꯪꯂꯛꯄ ꯑꯣꯏꯕꯅ ꯆꯦꯡꯂꯩꯅ ꯁꯥꯏꯀꯜ ꯁꯦꯠꯇꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯟꯈꯠꯇꯨꯅ ꯆꯦꯡꯂꯩꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯆꯦꯡꯂꯩ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯦꯡꯂꯩꯁꯨ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯟꯖꯂꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯗꯣ ꯅꯪꯕꯨ ꯁꯦꯛꯁꯟ ꯀꯌꯥꯗ ꯇꯥꯒꯦ ꯍꯥ ꯑꯩꯕꯨꯗꯤ ꯕꯤꯗ ꯇꯥꯏꯌꯦ ꯑꯗꯣ ꯅꯪꯗꯤ ꯍꯩꯃꯥ ꯑꯩꯒ ꯃꯥꯟꯅꯩꯌꯦ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀ꯭ꯂꯥꯁ ꯇꯝꯅ ꯂꯥꯛꯂꯤ ꯆꯦꯡꯂꯩ ꯁꯨꯛꯇꯨꯅ ꯀꯩꯅꯣ ꯐꯣꯟꯒ ꯆꯠꯇꯦ ꯑꯩꯅ ꯇꯧꯕꯗ ꯍꯩꯃꯥ ꯁꯨꯛꯀꯅꯨꯍꯦ ꯆꯍꯤ 2-3ꯒꯤ ꯃꯇꯨꯡꯗ ꯊꯦꯡꯅꯕꯁꯤꯗꯕꯨ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯐꯣꯟꯗꯣ ꯇꯧꯍꯧꯕꯒꯤ ꯑꯗꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯁꯨ ꯃꯔꯩꯅꯤ ꯅꯪꯒꯤꯗꯨꯗꯤ ꯁ꯭ꯀꯨꯜ ꯍꯣꯡꯈꯤꯕꯗꯨꯁꯨ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯀ꯭ꯂꯥꯁ 9-10ꯗꯤ ꯅꯪꯅ ꯇꯣꯉꯥꯟꯅ ꯇꯝꯈꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯗ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯇꯣ ꯑꯗꯨꯅꯤ ꯌꯥꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯌꯧꯔꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯀ꯭ꯂꯥꯁꯇꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯀꯔꯤꯒꯤꯁꯨ ꯌꯦꯡꯅꯤꯡꯗꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯐꯝꯂꯤꯕ ꯌꯨꯍꯦꯟꯕꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯍꯥꯏꯔꯛꯏ ꯏꯃꯩ ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯥꯜꯀꯣꯝꯁꯨ ꯃꯇꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯣꯡ ꯍꯥꯗꯅ ꯌꯥꯝꯅ ꯂꯦꯝꯅ ꯈꯨꯝꯂꯛꯏ ꯃꯁꯝ ꯁꯥꯡꯕꯤꯁꯤꯅ ꯍꯦꯜꯂꯤꯗ ꯐꯖꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯨꯍꯦꯟꯕꯅ ꯑꯃꯨꯛ ꯅꯪꯒ ꯑꯩꯒꯗꯤ ꯀꯥꯏꯗ ꯃꯥꯟꯅꯗꯧꯔꯤꯒꯦ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯁꯝ ꯇꯦꯟꯕꯤꯁꯦ ꯍꯥꯟꯅ ꯊꯦꯡꯅꯍꯧꯗꯕꯁꯦ ꯑꯩꯗꯤ ꯆꯥꯛꯈ꯭ꯔꯦꯗ ꯅꯁꯛꯇꯨꯒ ꯅꯨꯄꯤꯁꯨ ꯐꯪꯗꯕ ꯅꯪꯅ ꯑꯗꯨꯕꯨ ꯍꯥꯏꯅꯦꯅ ꯍꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗꯤꯅꯦ ꯏ ꯇꯥꯔꯦ ꯅꯪꯒꯤꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯗꯣ ꯅꯪꯁꯨ ꯄꯤꯡꯀꯤꯅ ꯈꯟꯖꯕ ꯃꯥꯜꯂꯤꯀꯣ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄꯗꯒꯤꯅꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏꯁꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯈꯗꯥꯡꯗꯣ ꯑꯃꯨꯛ ꯊꯥꯗꯔꯛꯑꯅꯨ ꯌꯨꯍꯦꯟꯕ ꯊꯧꯋꯥꯒ ꯁꯥꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯤ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯁꯤꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯕ꯭ꯔꯣ ꯉꯥꯏꯈꯣꯅꯦ
ꯑꯗꯣ ꯀꯩꯅꯣ ꯅꯣꯏꯒꯤ ꯃꯁꯝ ꯁꯥꯡꯕꯤꯁꯤꯅ ꯄꯨꯔꯤꯕ ꯕꯦꯒ ꯑꯁꯤꯕꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯁꯤꯒꯨꯝꯕ ꯂꯩꯔꯤꯕꯣ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯔꯤꯁꯤ ꯅꯠꯇꯅ ꯑꯁꯦꯡꯕꯗꯗꯤ ꯑꯃꯨꯛꯄ ꯎꯗ꯭ꯔꯤ ꯍꯥꯏ ꯋꯥꯅꯤ ꯌꯥꯝ ꯆꯝꯗ꯭ꯔꯣ ꯁꯤꯅ ꯌꯨꯍꯦꯟꯕꯁꯨ ꯅꯣꯛꯇꯨꯅ ꯌꯥꯝ ꯆꯝꯃꯦ ꯈꯨꯡꯒꯪꯒꯤ ꯂꯩꯁꯥꯕꯤ ꯃꯥꯜꯂꯤ ꯃꯥꯜꯀꯣꯝ ꯁꯥꯎꯔꯞꯅ ꯌꯥꯔꯦ ꯅꯪ ꯑꯩꯅ ꯀꯥꯎꯊꯔꯛꯇ꯭ꯔꯤꯉꯩꯗ ꯆꯨꯞꯆꯥꯞꯇ ꯂꯩꯍꯧꯔꯣ ꯅꯪ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯕꯦꯟꯆ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯌꯨꯍꯦꯟꯕ ꯃꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯩꯁ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯐꯖꯕꯤ ꯉꯥꯛꯇ ꯐꯝꯈ꯭ꯔꯦꯅꯦ ꯃꯥꯜꯀꯣꯝ ꯌꯨꯍꯦꯟꯕꯗ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯛꯏ ꯌꯨꯍꯦꯟꯕꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯇꯨꯃꯤꯟꯅ ꯐꯝꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯛꯄꯗꯨꯗ ꯍꯥꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯍꯥꯏ ꯑꯩ ꯃꯤꯡ ꯄꯤꯡꯀꯤ ꯍꯥꯏ ꯑꯩꯒꯤꯅ ꯆꯦꯡꯂꯩ ꯑꯩꯒꯤꯅ ꯑꯟꯖꯂꯤ ꯀꯧꯏ ꯁꯨꯔꯕꯂꯥꯅ ꯑꯃꯨꯛ ꯍꯥꯏ ꯑꯩꯒꯤꯅ ꯁꯨꯔꯗ ꯉꯥꯎꯖꯕꯤ ꯁꯨꯔꯕꯂꯥ ꯁꯨꯔꯕꯂꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯤꯡꯀꯤꯁꯨ ꯅꯣꯛꯂꯛꯇꯨꯅ ꯃꯥꯗꯤꯅꯦ ꯉꯥꯅꯨꯁꯨ ꯀꯧꯕꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯟꯖꯂꯤꯁꯨ ꯅꯣꯛꯂꯒ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯕꯤ 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 ꯋꯥꯔꯤ ꯑꯗꯨꯗ ꯆꯦꯡꯂꯩꯁꯨ ꯅꯣꯛꯇꯨꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯍꯩꯃꯥ ꯕꯤ 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 ꯚꯥꯛ 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 ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯔꯕꯂꯥ ꯁꯥꯎꯅ ꯃꯆꯤꯟ ꯇꯨꯝꯊꯣꯛꯂꯒ ꯐꯝꯂꯤ ꯄꯤꯡꯀꯤꯅ ꯅꯣꯛꯇꯨꯅ ꯅꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯌꯥꯏꯅꯦ ꯌꯥꯕꯅꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥꯁꯨ ꯆꯪꯂꯛꯏ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨꯁꯨ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯂꯒ ꯄꯨꯟꯅ ꯑꯣꯖꯥ ꯑꯗꯨꯗ ꯋꯤꯁ ꯄꯤꯔꯛꯏ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨꯅ ꯋꯤꯁ ꯄꯤꯔꯛꯄꯗꯨꯗ ꯁꯨꯍꯦꯟ ꯁꯅꯥꯁꯨ ꯅꯣꯛꯐꯤꯠ ꯇꯧꯅ ꯃꯣꯔꯅꯤꯡ ꯄ꯭ꯂꯤꯖ ꯁꯤꯠ ꯗꯥꯎꯟ 5.10 ꯐꯤꯠ ꯋꯥꯡꯕ ꯅꯨꯄꯥ ꯁꯕꯥꯟ ꯑꯗꯨꯗ ꯅꯦꯚꯤ ꯕ꯭ꯂꯨꯒꯤ ꯐꯣꯔꯃꯦꯜ ꯁꯔꯠ ꯑꯗꯨ ꯁꯦꯠꯂꯤꯕ ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯗꯨꯗ ꯇꯛ ꯏꯟ ꯇꯧꯗꯨꯅ ꯂꯤꯠꯂꯤ ꯕ꯭ꯔꯥꯎꯟ ꯂꯦꯗꯔꯒꯤ ꯕꯦꯜꯠ ꯑꯃꯁꯨ ꯐꯥꯔꯤ ꯕ꯭ꯔꯥꯎꯟ ꯃꯆꯨꯒꯤ ꯐꯣꯔꯃꯦꯜ ꯁꯨ ꯑꯃ ꯇꯣꯡꯉꯤ ꯕ꯭ꯔꯥꯎꯟ ꯂꯦꯗꯔꯅ ꯃꯔꯤ ꯑꯣꯏꯕ ꯍꯦꯟ ꯋꯥꯆ ꯑꯃ ꯑꯣꯏꯒꯤ ꯈꯨꯗꯥꯡꯗ ꯃꯁꯥ ꯅꯥꯟꯅ ꯁꯤꯔꯤ ꯃꯁꯝ ꯃꯅꯥ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯒ ꯆꯥꯟꯅꯅ ꯁꯤꯠ ꯅꯥꯟꯅ ꯍꯥꯠꯂꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯣꯖꯥ ꯅꯍꯥ ꯑꯗꯨ ꯎꯕꯗ ꯃꯍꯩꯔꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯅꯔꯤ ꯃꯔꯛꯇꯨꯗ ꯑꯟꯖꯂꯤꯁꯨ ꯐꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯕ ꯃꯈꯩ ꯑꯣꯖꯥ ꯑꯗꯨꯗ ꯌꯦꯡꯂꯩ ꯆꯦꯡꯂꯩ ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯣꯞꯅꯕ ꯇꯥꯔꯦ ꯈꯪꯗꯨꯅ ꯑꯟꯖꯂꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ ꯑꯟꯖꯂꯤꯁꯨ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯈꯪꯉꯤꯅꯤ ꯆꯥꯕꯤ ꯁꯨꯍꯦꯟ ꯁꯅꯥꯅ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛꯇꯗ ꯑꯟꯖꯂꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯁꯨꯍꯦꯟ ꯁꯅꯥꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯂꯦꯞꯈꯠꯂꯒ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯁꯥꯔ ꯁꯨꯍꯦꯟ ꯁꯅꯥ ꯌꯥꯝꯅ ꯂꯦꯝꯅ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯐꯝꯃꯣ ꯁꯨꯍꯦꯟ ꯁꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯟꯖꯂꯤꯁꯨ ꯇꯞꯅ ꯑꯃꯨꯛ ꯐꯝꯊꯈꯤ ꯃꯤꯒꯤ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯂꯤꯕ ꯌꯨꯍꯦꯟꯕꯁꯨ ꯑꯟꯖꯂꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯞꯅ ꯁꯣꯜꯂꯤ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯁꯣꯔꯤ ꯁꯔ ꯀꯥꯏꯅꯒ ꯌꯦꯡꯕꯗ ꯐꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤ ꯌꯨꯍꯦꯟꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯥꯜꯀꯣꯝꯅ ꯌꯥꯔꯦꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯃꯄꯥꯜꯗ ꯂꯦꯞꯆꯅꯤ ꯆꯠꯊꯣꯛ ꯌꯥꯗ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯍꯦꯟ ꯁꯅꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯧꯕ ꯅꯨꯃꯤꯠꯅꯤꯅ ꯀ꯭ꯂꯥꯁ ꯇꯧꯔꯒꯨꯝꯁꯦ ꯃꯌꯥꯝꯁꯦ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯁꯦ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨꯁꯨ ꯌꯦꯁ ꯁꯔ ꯍꯥꯏꯅ ꯍꯧꯅ ꯈꯨꯝꯂꯛꯏ ꯁꯔꯒꯤ ꯃꯤꯡꯅ ꯁꯨꯍꯦꯟ ꯁꯅꯥ ꯀꯧꯏ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯁꯤ ꯇꯥꯛꯇꯣꯏꯅꯤꯀꯣ ꯑꯗꯣ ꯅꯣꯏꯒꯤꯁꯨ ꯍꯥꯏꯅꯔꯣ ꯃꯌꯥꯝ ꯈꯪꯅꯅꯕ ꯅꯨꯄꯤꯔꯣꯝꯒꯤ ꯂꯥꯁ ꯕꯦꯟꯁꯇꯒꯤ ꯍꯧꯔꯛꯑꯣ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯔꯛꯏ ꯆꯦꯡꯂꯩꯒꯤ ꯃꯄꯥꯁꯨ ꯌꯧꯔꯛꯇꯨꯅ ꯁꯔ ꯑꯩ ꯆꯤꯡꯂꯩ ꯀꯩꯁꯥꯝꯊꯣꯡꯗꯒꯤꯅꯤ ꯃꯥꯜꯀꯣꯝꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯆꯦꯡꯂꯩ ꯍꯥꯏꯕ ꯃꯃꯤꯡꯒ ꯃꯁꯛꯀ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯃꯥꯜꯀꯣꯝ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯌꯨꯍꯦꯟꯕꯅ ꯀꯛ ꯀꯛ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯀꯩꯅꯣ ꯉꯥꯎꯕ ꯌꯨꯍꯦꯟꯕ ꯇꯨꯃꯤꯟꯅ ꯌꯥꯔꯛꯇ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯉꯥꯎꯗꯕ ꯅꯃꯤꯡ ꯂꯩꯐꯝꯗꯣ ꯍꯥꯏꯕ ꯀꯥꯎꯔꯕꯣ ꯍꯥ ꯁꯨꯍꯦꯟ ꯁꯅꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯀꯩꯗꯧꯅꯔꯒꯦ ꯃꯥꯜꯀꯣꯝ ꯏꯐꯤꯡ ꯐꯤꯡꯅ ꯍꯧꯒꯠꯇꯨꯅ ꯃꯃꯤꯡ ꯍꯥꯏꯔꯝꯃꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝꯁꯨ ꯃꯊꯪ ꯃꯊꯪ ꯄꯨꯟꯅ ꯂꯣꯏꯔꯕꯗ ꯁꯨꯍꯦꯟ ꯁꯅꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯈꯪꯗꯕ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯑꯣꯖꯥꯗ ꯍꯪꯒꯗꯕꯅꯤ ꯏꯀꯥꯏꯔꯤꯅꯦ ꯍꯥꯏꯅ ꯇꯧꯕ ꯌꯥꯗꯦꯀꯣ ꯃꯗꯨꯗ ꯏꯀꯥꯏꯔꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ
ꯃꯥꯡꯖꯗꯧꯔꯤꯕꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯅꯠꯇꯦ ꯃꯍꯩꯔꯣꯏꯅ ꯑꯩꯈꯣꯏꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯁꯔꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯅ ꯈꯪꯗꯕ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯑꯣꯖꯥ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯦꯛꯇ ꯍꯪꯒꯗꯕꯅꯤꯀꯣ ꯃꯍꯩꯔꯣꯏ ꯃꯌꯥꯝꯗꯨꯁꯨ ꯑꯃꯨꯛꯇꯗ ꯌꯦꯁ ꯁꯔ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯕ꯭ꯔꯦꯛ ꯃꯇꯝꯅꯤ ꯄꯤꯡꯀꯤ ꯃꯌꯥꯝ ꯂꯥꯛꯅꯔꯣꯗꯅ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝ ꯆꯥꯔꯨꯁꯦ ꯁꯨꯔꯕꯂꯥꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯅꯤꯁꯨ ꯑꯝꯇ ꯀꯧꯔꯝꯃꯨ ꯍꯣꯔꯦꯟ ꯀꯧꯔꯝꯃꯤ ꯀꯧꯔꯝꯗꯦꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯁꯨꯔꯕꯂꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯡꯀꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯍꯦꯟ ꯃꯥꯜꯀꯣꯝ ꯀꯦꯟꯇꯤꯟꯗ ꯂꯥꯛꯑꯣ ꯌꯨꯍꯦꯟꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯂꯥꯛꯀꯦ ꯌꯨꯍꯦꯟꯕꯅ ꯈꯨꯝꯂꯛꯄꯗꯨꯗ ꯑꯟꯖꯂꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯕꯨ ꯅꯣꯏ ꯑꯅꯤꯒꯤ ꯍꯦꯔꯣꯔꯣ ꯁꯨꯔꯕꯂꯥꯅ ꯑꯃꯨꯛ ꯍꯥ ꯅꯠꯇꯦꯍꯦ ꯏꯃꯥꯟꯅꯕꯅꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨꯗ ꯆꯦꯡꯂꯩꯁꯨ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯥꯏꯔ ꯈꯜꯂꯨꯔꯦ ꯏꯁ ꯅꯣꯏꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯄꯤꯡꯀꯤꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯄꯅꯤ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ ꯀꯦꯟꯇꯤꯟꯗ ꯐꯝꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯔꯤ ꯁꯨꯔꯕꯂꯥꯅ ꯃꯣꯏꯒꯤ ꯀꯦꯟꯇꯤꯟꯁꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯣ ꯆꯥꯅꯕꯁꯤꯡꯁꯤꯁꯨ ꯄꯤꯔꯤꯕ ꯃꯃꯜꯁꯤꯡꯁꯤꯒ ꯌꯦꯡꯅꯔꯕꯗꯤ ꯌꯥꯝ ꯇꯧꯗ꯭ꯔꯣ ꯍꯥꯎꯁꯨ ꯂꯣꯏꯅ ꯍꯥꯎꯏ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯖꯥꯠꯂꯣ ꯑꯇꯣꯞꯄ ꯁ꯭ꯇ꯭ꯔꯤꯝꯒꯤꯁꯨ ꯌꯨꯍꯦꯟꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯝꯅꯒ ꯏꯇꯣꯞ ꯇꯣꯞꯄꯩ ꯃꯑꯣꯡꯗꯒ ꯅꯪ ꯉꯥꯡꯂꯤꯗꯨꯕꯣ ꯑꯇꯣꯞꯄ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯁꯥꯇ꯭ꯔꯅꯒ ꯇꯥꯔꯗꯤꯅꯦ ꯅꯁꯝ ꯑꯃꯅꯤ ꯄꯥꯜꯂꯤꯗꯣ ꯂꯣꯏ ꯐꯣꯏꯕꯤꯈꯤꯁꯅꯤ ꯌꯨꯍꯦꯟꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯔꯕꯂꯥꯁꯨ ꯁꯥꯎꯔꯞ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯪꯕ꯭ꯔꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯈꯥꯝꯖꯤꯜꯂꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯨꯛ ꯈꯟꯅꯔꯛꯀꯅꯨ ꯅꯨꯄꯤ ꯑꯅꯤꯁꯦ ꯃꯀꯣꯛ ꯉꯥꯎꯕ ꯇꯥꯔꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯉꯥꯎꯔꯤꯕꯅꯤꯅꯦ ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯄꯅꯤ ꯄꯤꯡꯀꯤꯁꯨ ꯅꯣꯛꯇꯨꯅ ꯃꯣꯏ ꯑꯅꯤꯗꯤꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯅ ꯂꯩꯔꯕꯅꯤ ꯆꯦꯡꯂꯩꯅ ꯑꯃꯨꯛ ꯅꯣꯏꯁꯦ ꯍꯥꯟꯅ ꯄꯨꯂꯞ ꯇꯝꯃꯤꯟꯅꯔꯛꯄ꯭ꯔꯣ ꯍꯟꯗꯛꯇꯤ ꯃꯥꯜꯀꯣꯝꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯇꯝꯃꯤꯟꯅꯔꯦ ꯀ꯭ꯂꯥꯁ 7ꯗꯒꯤ ꯄꯨꯜꯂꯛꯄꯅꯤ ꯅꯣꯏ ꯑꯅꯤꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯄꯥꯎ ꯐꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯕ ꯄꯤꯡꯀꯤꯅ ꯍꯪꯂꯛꯄꯅꯤ ꯆꯦꯡꯂꯩꯁꯨ ꯍꯣꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯤꯔꯝꯃꯒꯦ ꯑꯟꯖꯂꯤꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯏꯅ ꯄꯤꯔꯝꯒꯦꯀꯣ ꯑꯩꯁꯨ ꯁꯨꯔꯕꯂꯥ ꯀꯩꯅꯣ ꯅꯣꯏꯕꯨ ꯅꯁꯥꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯣꯏ ꯄꯥꯏꯗꯤꯌꯦ ꯌꯨꯍꯦꯟꯕꯅ ꯃꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯌꯦꯡꯉꯣ ꯅꯣꯏꯒꯨꯝꯕ ꯅꯠꯇꯦꯅꯦ ꯃꯥꯜꯀꯣꯝ ꯌꯥꯔꯦꯍꯦ ꯅꯪꯅ ꯈꯟꯅꯕ ꯍꯧꯗꯣꯏꯗ ꯇꯧ ꯂꯩ ꯁꯨꯔꯕꯂꯥꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯃꯥꯗꯤ ꯄꯥꯏꯗꯕꯒꯤ ꯇꯥꯏꯞꯇꯒ ꯑꯦ ꯑꯗꯣ ꯅꯣꯏꯒꯤꯁꯨ ꯄꯤꯔꯛꯑꯣ ꯍꯣꯏ ꯄꯤꯔꯛꯀꯦ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝ ꯇꯧꯅ ꯑꯃꯒ ꯑꯃꯒ ꯅꯝꯕꯔ ꯄꯤꯅꯩ ꯆꯤꯡꯁꯥꯡ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯌꯥꯏꯖꯤꯠꯀꯤ ꯀꯣꯜ ꯂꯩꯔꯝꯕꯗꯨꯗ ꯐꯠ ꯄꯥꯏꯈꯠꯂꯤ ꯅꯪꯅ ꯑꯁꯨꯛ ꯅꯛꯅ ꯂꯩꯔꯒ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯏꯕ ꯌꯥꯏꯖꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯣꯏ ꯂꯥꯛꯄꯗꯣ ꯇꯜꯂꯕ ꯅꯪꯒ ꯑꯩꯒꯁꯦ ꯌꯥꯝ ꯂꯥꯞꯅꯕꯁꯤꯉꯥꯏꯅꯦ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯍꯣꯔꯦꯟ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯑꯩꯒꯤ ꯒꯥꯔꯤ ꯑꯝꯇ ꯂꯧꯃꯤꯟꯅꯔꯨꯕ ꯌꯥꯒꯗ꯭ꯔꯣ ꯍꯥ ꯀꯥꯏꯗꯤ ꯂꯧꯔꯨꯗꯣꯏꯕ ꯑꯗꯨ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯥꯏ ꯀꯩꯗ ꯂꯥꯛꯀꯦ ꯉꯁꯥꯏꯗꯣ ꯑꯩ ꯒꯥꯔꯤꯗ ꯂꯥꯛꯄꯅꯤ ꯑꯗ ꯉꯁꯤꯗꯣ ꯑꯕꯣꯛꯈꯣꯏꯗ ꯄꯣꯠ ꯑꯃ ꯄꯤꯔꯝꯂꯒ ꯊꯣꯛꯂꯛꯄꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯇꯥꯌꯔꯗꯣ ꯄꯪꯆꯔ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯊꯅꯝꯂꯒꯅꯦ ꯂꯥꯏꯟꯒꯤ ꯒꯥꯔꯤꯗ ꯂꯥꯛꯑꯕ ꯍꯣꯏ ꯍꯣꯏ ꯂꯧꯔꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ ꯊꯝꯃꯦꯀꯣ ꯁꯨꯝ ꯇꯧꯅ ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯤꯡꯁꯥꯡ ꯅꯣꯏ ꯕꯣꯛꯈꯣꯏꯗꯣ ꯀꯩ ꯂꯝꯗꯅꯣ ꯌꯥꯏꯖꯤꯠꯅ ꯑꯃꯨꯛ ꯅꯛꯏꯗ ꯀꯩꯁꯥꯝꯊꯣꯡ ꯊꯥꯡꯖꯝ ꯂꯦꯛꯇꯅꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯆꯤꯡꯁꯥꯡ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯔꯛꯂꯤ ꯑꯁꯨꯝꯅ ꯌꯥꯏꯖꯤꯠꯀꯤ ꯃꯕꯣꯛꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯌꯥꯏꯖꯤꯠꯅ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯗ ꯈꯥꯝꯃꯣ ꯍ ꯁꯤꯗꯔꯣ ꯌꯧꯔꯕꯣ ꯍꯣꯏ ꯌꯧꯔꯦ ꯂꯥꯛꯑꯣ ꯅꯪꯁꯨ ꯃꯅꯨꯡꯗ ꯆꯪꯂꯨꯈꯤꯁꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯖꯤꯠꯇꯨ ꯀꯨꯝꯊꯈꯤ ꯆꯤꯡꯁꯥꯡꯁꯨ ꯌꯥꯏꯖꯤꯠꯇ ꯐꯠ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔ ꯍꯧꯖꯤꯛꯇ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥ ꯑꯗꯨ ꯂꯣꯏꯕ ꯅꯪꯈꯤꯗ꯭ꯔꯤ ꯌꯥꯏꯖꯤꯠꯅ ꯃꯆꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ